Uncle, kay lumta hangge ba? Kano? Uncle si Ming kay kauge. Kay nang uncle hen mandro. Ako ay. Vikram. Kay gino kay matang gino noy. Ay si video ma nambane ba ko ako'y maring dress. Kari zat gi dress no hanggi taw na ay na haidog pa na han. Yari maring ni kay no. Kaysa siya haidog ning man bagi ko loin haidog re. Nungay tre adu. Maring gini. Am katok sira. Nangi maring dress to maring gini hai tam ne. Adu phajabra. Phajai mong tai. Thank you. Welcome. Hetam gi pakhang yeng ba da phajai ko ai khoi khun gi laisa. Hi mayam, ngasi se nahan makai ga manadaba video ma ai mayam da pujare iba ko adu mayam ngasi gi video se smain taw bane si ichanupi se akhoi gi traditional gi oiba akhoi gi nat ki oiba visual se haphalle aduga keno da akhoi je hojik kangla torban da ne ba leiri se adu si se akhoi random people da hojik ki ichan na hapiba magi se nat ki oiba visual se kari jat ki visual no haibado akhoi random people da dum hangdoine ba haibadi akhoi gi maring nat ki oiba visual se yam china phajaba ado phajarak tar su akhoi gi khangdaba mayam amsu leiram gi ni ba ko adu khangba mayam su lei adu bu khangdaba mayam da su hena khangnaba gi damak ta ko si se promote tawbagi oina sum video se akhoi maring gi jati maring da pokpa maring nungsi jaba ma oina adu gi video do namjarak pane ado mayam adu di hangura se ka yaina okay pabong question am ta hangjage yagadro video gi ya adum nate adum ha kani khangoi ba khoide inte keno nate yam lubo question nate som changbiro ai ma sakhangi de youtube baro ai ma ai ma sok ko yenge ba ai ma ate adum yam live question ne ado pabong ko sikai dino kisa batte gi kai ming kage mahesh pabong gi di ai kano de ko te ni ko kai thel santi kumar okay tin nei ro dinari yam an noi na tin nei ko se smai tin na ngam boi ge ko pabong ki tak changsin biro ge dorage ke si yam lu ge na te ai hang de se adu pabong di khangani ai pabong di ko na hangjarage pabong si doin hangage ba ko pabong ado ngasi se si chanupi se aina dress se sigi dress e atam haban bane ba ko ado si se ai sum lambi de achat awok sing de sum hangge hen ko si se kari jati gi maringi male maringe kamai na malino ai je yam khangal le digi maring je lu ai kano je ai am ba mon pulai ba kano sing je ai am ba khangal le ba mina jo hai ai ta ga ai na nang je nang kar maring nang tangul hang da nang kamai khangino do ai da kang thop pom der jo ai na lon gi tang kano ma le ba
Maringi khunda koi bagumba oh Maringi khunda kai khunda koi chalure kunje Tandian district ki khara koi re kaure da kuira 1996 ki wari ni da okay pong shoji kai dino hoji lo hoji te koi di kano ne kano koi unemployment ne koi retire to lai ra okay okay ya adu pong di okay adu yam tin ngai re pong ne am chum na hai gre adu pong na sumaina khangam ba se wakhan de am tin ngai chak chari yo ka hai de ne ka ko ni ngi man je saksala ko hai ba saksala ko hai bra saksara bra hai ne adu as pong yam tin ngai sumaina khangbiram ba se yam tin ngai pong yam ngai re adu di koi ro pong hoi ngai ai video yeng ba video ngak te yeng ai yeng bi nung chi na oh thank you pong thank you hoi Hoi. nang mi ndu re Ramsuma okay Tamgi pakhang yeng ba da phajai ko okay na mung tau gira khoi khun interview se na am tang di mta tau gira na interview se tau ge ko pakhang nang di pakhang wen khan se ko adu dei nambira ge aina behind the scene lai ra ge ko na yawa ai yaw roi ge ba hoi nan thandam ta nam mo ba just mayam limbi gi channel se hang bada ngai ri bane haurak bada ngai ri bane aduna mama ka yam kan na haidi public speaking gum se khitang nervous adumaina le ko haidi adu dum haijara kani da atra adu ma amuk try to hon ge ma kamain to nong yeng se ka se microphone okay cameraman thank you for everything okay asida hango kaka kain ta hang jage khambiyo dada ai kainum ta hang jage ba adu matam lo ba yagadro kai matang ina video aigi asum ram sumagi ko video da adum upload taw ngai video gi patang ni da ya gira question am ta oi angka si kai deino in pamol le kai de ne kai ming kau ge hari charan haji kai kai tawri ge ai teacher oi bani kai da dum comment gi school lam da ado ai yam lubadi hangde ado asi akhoi aina seli dress se kari jati gi mange sum khanbada maring gi man yam chumme mali chumme adu maringi ni na kamai khangino ai sum u bai tare kaida facebook da ke sum thagalak pudo yam chumna hai bi great thank you yam harau ye thank you thank you am sum nai bi thank you hoi thank you yam harau ye khangbi bagi da ba yam harau re uncle ga da dage am khelli ko mi kai ga da ba dugum ba hang ganu adai lep kan uncle khara malure buko khajang jinga na muk dada muk malak padu main tawri hoi thap na yeng ba hoi changsil la kan di dada malame tham yeng kan di uncle malure sawya de he kai de no che de ऐसे बमुले का bamon lai kai de ge okay aming kai kau ge मीन से सही सॉरी chite sorry सही सॉरी saitia sorry okay kai sa gai no ऐसे ले म पोपम oh ado question yam chambam ta hangjage to bane ba ko hojik sigi akhoi chan na happy ba dress ya se se kari jat ki mal दिन आईडी कनो से फसन दि खंग दे बको अदु ता सो नागा रा adudi khangde ba ko adum kaino na iche na aidi manipur da di fruit ma lai mi nei da na adu da jati ama gi di oi de ne ba adu kari jati gi man ge ba adum guess नागा हारगनी ए फसन खंग दे naga hai se kaino oi de ne haidi magi jati har ga di akoi gi kabui lamkang anal maring loi mayam leina naga hai sina mu kaino ne ba कनो इन चिंग दे रा adu मरिंग maring iche na maring oina हाय गे maring oina hai ge ba maring se kamain malino अदु मैंने गेस तो बने आई खंग फसन खंग दिन देखो yam sumna guess do re haidi tribe sukyam leibasida 33 haibra akoi manipur gi tribe se adumaina leibasida maring haina guess torok base yam chumna hai gre maring oidoni adu iche hayeng wai su ko hayeng wai bagi khangna ba ko sigi magi sigi print je हजिपुदी खंगनी phajana yeng bada ga ha
ꯁꯤꯒꯤ ꯃꯈꯥꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯃꯄꯥꯟꯗ ꯍꯥꯞꯄꯤꯁꯦ ꯑꯁꯤꯗ ꯑꯣ ꯑꯗꯨꯅ ꯁꯤꯒꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯤ ꯔꯝꯁꯨꯃꯥ ꯑꯩ ꯈꯪꯉꯦ ꯑꯩꯅ ꯃꯁꯛꯁꯦ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯂꯩꯍꯧꯔꯦ ꯌꯥꯝꯅ ꯁꯦꯂꯤꯕ꯭रिꯇꯤꯅꯤꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯟꯇꯤꯁꯤ ꯀꯥꯏꯗꯩꯅꯣ ꯅꯝꯕꯣꯜꯗꯒꯤ ꯁꯤꯁꯇꯔꯁꯦ ꯅꯝꯕꯣꯜꯗꯒꯤ ꯁꯤꯁꯇꯔꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯊꯣꯏ ꯀꯧꯋꯦ ꯊꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯅ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯤ ꯀꯔꯤ ꯖꯥꯠꯀꯤ ꯃꯥꯟꯒꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯤꯌꯦ ꯇ꯭ꯔꯥꯏꯕꯦꯜꯗꯤ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯐꯖꯩꯌꯦ ꯑꯗꯣ ꯃꯌꯦꯛꯁꯤ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯎꯗ꯭ꯔꯤꯌꯦ ꯁꯤꯝꯗꯤ ꯑꯗꯣ ꯁꯤ ꯃꯔꯤꯡꯒꯤꯅꯤ ꯐꯖꯩꯌꯦ ꯗ꯭ꯔꯦꯁꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯏꯇꯩꯃ ꯍꯧꯖꯤꯛ ꯀꯥꯏꯗꯩꯅꯣ ꯅꯣꯔꯦꯝꯊꯣꯡꯗꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯅꯣꯔꯦꯝꯊꯣꯡ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤ ꯃꯅꯥꯛꯇꯒꯤ ꯑꯣꯀꯦ ꯑꯣ ꯑꯁꯤꯗꯤ ꯁꯤ ꯅꯣꯔꯦꯝꯊꯣꯡꯒꯤ ꯗꯤꯁꯤ ꯀꯩꯅꯣꯒꯤ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯤꯁꯤ ꯅꯠꯇꯕ ꯑꯣ ꯅꯥꯎꯔꯦꯝꯊꯣꯡꯒꯤꯀꯣ ꯑꯣꯀꯦ ꯑꯗꯨ ꯏꯇꯩꯃꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯀꯥꯏꯗ ꯑꯩꯒꯤꯅ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇꯒꯤ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯑꯥꯎ ꯏꯄꯥꯝꯗꯣ ꯑꯁꯤꯒꯤ ꯁꯒꯣꯜꯕꯟ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯌꯨꯝ ꯄꯥꯝꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 8 ꯍꯥꯏꯔꯛꯇꯣꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯏꯇꯩꯃꯗ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯁꯤꯒꯤ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯤ ꯀꯔꯤ ꯖꯥꯠꯀꯤ ꯃꯥꯟꯒꯦꯕ ꯀꯕꯨꯏ ꯍꯥꯏꯐꯦꯠꯇꯤ ꯃꯥꯜꯂꯦ ꯀꯕꯨꯏꯒꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯀꯩ ꯖꯥꯠ ꯃꯥꯟꯒꯦ ꯀꯩ ꯖꯥꯠꯀꯦ Maring mal. ꯃꯔꯤꯡ ꯑꯣꯀꯦ ꯑꯗꯣ ꯅꯪ ꯊꯣꯏꯕꯤ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯏ ꯍꯥ ꯉꯥꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯑꯣꯀꯦ ꯑꯗꯣ ꯏꯇꯩꯃꯅ ꯍꯥꯏꯁꯦ ꯀꯕꯨꯏ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦꯕ ꯃꯔꯤꯡ ꯃꯥꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯇꯩꯃ ꯀꯕꯨꯏ ꯃꯥꯜꯂꯤꯁꯤꯅ ꯀꯃꯥꯏꯅꯅꯣ ꯀꯕꯨꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤꯅꯤꯗ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯗꯨ ꯀꯩꯅꯣꯗꯤ Maring ginane kanu magi friki magi custom che. Daga magi kanu gi taraiba phaniki kanu magi black tawga tawbase aw. ꯑꯣꯀꯦ ꯑꯗꯣ ꯑꯆꯨꯝꯕꯁꯦ ꯑꯃꯗꯤ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯏꯇꯩꯃ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯟꯁꯔꯁꯦ ꯃꯔꯤꯡ ꯑꯣꯏꯗꯣꯏꯅꯦ ꯏꯇꯩꯃ ꯃꯔꯤꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯏꯌꯥꯝꯕꯅ ꯃꯔꯤꯡ ꯅꯨꯄꯤ ꯀꯣꯏꯔꯝꯕ꯭ꯔꯣ Koramde ai imanaba ukulda friend lay ai kanu tawba. ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯥꯏꯈꯣꯀꯣ ꯁꯦ ꯑꯉꯥꯡꯗ ꯁꯦ ꯊꯣꯏꯕꯁꯦ ꯁꯤꯅ ꯅꯨꯄꯥꯔꯣ ꯊꯣꯏꯕꯁꯦ ꯊꯣꯏꯕꯤꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯈꯪꯉꯤꯁꯤꯗꯤ ꯈꯪꯕ ꯌꯥꯎꯔꯝꯃꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯈꯪꯕ ꯌꯥꯎꯔꯝꯃꯤꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯈꯪꯕꯤꯕꯒꯤ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯣ ꯏꯌꯥꯝꯕ ꯁꯨꯝ ꯆꯪꯁꯤꯟꯕꯤꯔꯣꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯣ ꯑꯩꯅ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯤꯀꯣ ꯌꯥꯝ ꯂꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯁꯤ ꯏꯆꯟꯅꯨꯄꯤꯅ ꯍꯥꯞꯄꯤꯕ ꯗ꯭ꯔꯦꯁꯁꯦ ꯁꯤ ꯀꯩ ꯖꯥꯠꯀꯤ ꯃꯥꯟꯒꯦꯕ ꯍꯤꯂꯕꯤꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯀꯔꯤ ꯖꯥꯠꯀꯤ ꯃꯥꯟꯒꯦꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅ ꯊꯣꯛꯇ꯭ꯔꯦ ꯈꯪꯗꯤ ꯈꯪꯕ꯭ꯔꯕ 이때마디 그리 잡기 만게 강대 타도 타도기 말해봐 타도기 말리시 그만이노 뭐지 그노 오이람동 마이 오케이 야래 얌 누가래 얌바 시세 시 개노네 머링기 드레스 오이데네 아도 땡큐 얌바 얌 누가래 오케이 세세세 퇴버세 세세 나세 얌 누가래 고 오케이 바이바이 시스터 왜 가이데노 lamboy khonangkhong lamboy khonangkhong si sister madi ai napi oo pomina bro pomina de khoi kakai ma cha okay ado yam chamba question ado sister sahi kya surage hi 21 okay ado yam chamba question ne ba ko ado hojik sida inau nupi na happy dress ya si se kari jat ki man ge ba ape tang mun yeng biraga ka khangde ado chanang di naga naga adum haifet guess tawbirone any akhoi manipur da tariba furup mayam digi any nangna sima male haiba sima haibirone khangdare ate adum any khanjaba ma tangkhul gumma mal tangkhul gumba ka okay ado ai hairage ba ko sise maringi
traditional attire ꯑꯣꯏꯗꯣꯏ ꯃꯔꯤꯡ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯃꯔꯤꯡ ꯈꯪꯉꯤꯀꯣ ꯃꯔꯤꯡ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯕ꯭ꯂꯣꯛꯇ ꯀꯩꯗ ꯑꯗꯨꯝ ꯈꯪꯉꯤ ꯀꯅꯥꯏ ꯕ꯭ꯂꯣꯛ ꯌꯦꯡꯒꯦ ꯀꯣꯏꯟ ꯁꯝ ꯍꯣꯏ ꯀꯣꯏꯟ ꯁꯝꯒꯤꯀꯣ ꯑꯣꯀꯦ ꯄꯤꯇꯔ ꯍꯣꯏ ꯕꯣꯅꯤꯌꯝ ꯍꯣꯏ, ꯈꯣꯏꯀꯣ ꯑꯥ. ꯑꯗꯨ ꯑꯩꯒꯤꯗꯤ ꯌꯦꯡꯗ꯭ꯔꯣ ꯈꯪꯗꯦ ꯔꯝꯁꯨꯃꯥ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯝꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯣ ꯀꯩꯅꯣ ꯎꯈ꯭ꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯆꯨꯏꯡꯒꯝ ꯑꯃ ꯄꯤꯔꯝꯒꯦꯀꯣ ꯆꯟꯅꯕꯥꯅꯤꯒꯤ ꯊꯦꯡꯛ ꯌꯨ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯣ ꯌꯥꯝ ꯍꯣꯏꯁꯤ ꯀꯥꯏꯗꯩꯅꯣ ꯌꯥꯔꯤꯄꯣ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯇꯨꯜꯖꯦꯠ ꯏꯁ ꯑꯉꯥꯡ ꯍꯟꯗꯛ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯤꯕꯣ ꯉꯥꯏꯔꯤꯌꯦ ꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯊꯥ ꯃꯥꯄꯟ ꯑꯣꯀꯦ ꯑꯗꯣ ꯑꯩꯅ ꯍꯪꯗꯣꯏꯁꯤꯀꯣ ꯍꯧꯖꯤꯛ ꯁꯤ ꯏꯆꯟ ꯁꯦꯠꯂꯣ ꯁꯤ ꯏꯆꯟꯅ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯦ ꯀꯔꯤ ꯖꯥꯠꯀꯤ ꯃꯥꯟꯒꯦ ꯀꯕꯨꯏ ꯖꯥꯇꯤꯒꯤ ꯀꯕꯨꯏꯒꯤ ꯏꯇꯩꯃꯗꯤ ꯃꯥꯜꯂꯦ ꯀꯕꯨꯏꯒꯤ ꯑꯗꯣ ꯀꯕꯨꯏ ꯃꯥꯜꯂꯤꯁꯤ ꯀꯃꯥꯏꯅꯅꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯁꯨꯝ ꯃꯌꯥꯝ ꯁꯦꯠꯄꯗ ꯎꯕꯗ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯀꯕꯨꯏꯒꯤꯗꯣ ꯌꯦꯡꯉꯨꯔꯒꯦ ꯀꯕꯨꯏ ꯑꯗꯣ ꯁꯤ ꯀꯕꯨꯏꯗꯤ ꯅꯠꯇꯦꯕꯀോ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤꯡꯕꯒꯤ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯁꯨꯝ ꯇꯧꯖꯕꯩꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯖꯥꯇꯤꯒꯤꯅꯦꯕꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯃꯌꯦꯛꯀꯥꯁꯦꯀꯣ ꯁꯤ ꯃꯌꯦꯛꯁꯦ ꯑꯗꯨꯝ ꯈꯪꯕꯅꯦ ꯍꯌꯦꯡ ꯑꯗꯨꯝ ꯏꯌꯥꯝꯕ ꯏꯇꯩꯃ ꯈꯣꯏꯅꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯌꯦꯡꯕꯗꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦ ꯉꯁꯤ ꯐꯖꯅ ꯌꯦꯡꯍꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯥꯎꯔꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯃꯔꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯎꯗꯤ ꯎꯈ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯣꯗ ꯐꯖꯅ ꯈꯪꯗꯕꯒꯤ ꯑꯣꯀꯦ ꯁꯤ ꯃꯔꯤꯡꯒꯤꯅꯦ ꯍꯌꯦꯡ ꯑꯣꯏꯗꯅꯣ ꯔꯝꯁꯨꯃꯥ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯌꯦꯡꯉꯦ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯏꯆꯟꯒꯤꯁꯤꯅ ꯂꯤꯝꯕꯤ ꯍꯥꯏꯅ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯅꯉꯥꯏꯅꯤ ꯔꯝꯁꯨꯃꯥꯗ ꯂꯩꯕꯗ ꯍꯣꯏ ꯑꯩꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩ ꯐꯖꯅ ꯌꯦꯡꯉꯦ ꯅꯪꯒꯤ ꯑꯗꯨꯝ ꯆꯦꯅꯦꯜ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯑꯉꯥꯡꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯤꯌꯥꯏ ꯉꯥꯟꯕ ꯑꯣꯀꯦ ꯑꯁꯦꯡꯕ ꯃꯩꯇꯩꯒꯤ ꯃꯤꯡꯅꯤꯅꯦ ꯑꯣꯏ ꯏꯁ ꯅꯣꯛꯁꯤꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯗꯗꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯗꯗꯥꯁꯤ ꯀꯥꯏꯗꯩꯅꯣ ꯑꯩꯁꯦ ꯃꯥꯂꯪꯗꯩꯅꯦ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩ ꯃꯣꯍꯤꯟꯗ꯭ꯔ ꯀꯧꯏ ꯑꯗꯣ ꯗꯗꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯗꯗꯥ ꯑꯩꯅ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯤ ꯀꯔꯤ ꯖꯥꯠꯀꯤ ꯗ꯭ꯔꯦꯁ ꯃꯥꯟꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯀꯕꯨꯏꯒꯤ ꯑꯣꯏꯕ꯭ꯔꯥ ꯀꯕꯨꯏꯒꯤ ꯑꯝꯇ ꯃꯨꯟꯅ ꯅꯠꯇ꯭ꯔꯒ ꯃꯌꯦꯛꯁꯤꯒ ꯔꯣꯡꯃꯩ ꯔꯣꯡꯃꯩ ꯑꯝꯇ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯝꯇ ꯃꯅꯤꯡꯒꯤ ꯏꯌꯥꯝꯕ ꯑꯝꯇꯁꯨ ꯍꯪꯉꯨꯅꯦ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦꯕ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯁꯤꯇꯔꯟꯖꯤꯠ ꯀꯧꯋꯦ ꯀꯥꯏꯗꯩꯅꯣ ꯁꯂꯥꯝꯗꯩꯅꯤ ꯗꯗꯥꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯕꯨꯏ ꯃꯥꯜꯂꯦ ꯀꯕꯨꯏꯒꯤ ꯃꯌꯦꯛꯁꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯈꯪꯗꯦꯅꯦ ꯑꯩ ꯃꯨꯟꯅ ꯑꯗꯣ ꯑꯁꯤꯁꯦ ꯀꯕꯨꯏꯒꯤ ꯅꯠꯇꯦꯕꯀꯣ ꯃꯔꯤꯡꯒꯤꯅꯦ ꯃꯔꯤꯡ ꯖꯥꯇꯤ ꯇꯥꯈ꯭ꯔꯕ ꯇꯥꯔꯦ ꯃꯔꯤꯡꯒꯤꯅꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯍꯪꯉꯝꯃꯒ ꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤ ꯎꯠꯂꯣ ꯑꯝꯇ ꯁꯪꯂꯦ ꯑꯁꯤꯒꯤ ꯏꯆꯦ ꯍꯣꯏꯗ ꯑꯝꯇ ꯍꯪꯁꯦꯀꯣ ꯂꯥꯛꯑꯣ ꯇꯦꯃꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯇꯦꯃꯥ ꯍꯥꯏꯗꯣꯏꯔꯥ ꯁꯨꯝ ꯚꯤꯗꯤꯑꯣꯒꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯃꯈꯛꯇ ꯍꯪꯖꯒꯦꯅꯦ ꯌꯥꯒꯗ꯭ꯔꯣ ꯑꯗꯣ ꯏꯇꯩꯃ ꯍꯣꯏꯁꯤ ꯀꯥꯏꯗꯩꯅꯣ ꯏꯇꯩꯃ ꯍꯥꯏꯗꯣꯏꯔꯥ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯀꯥꯏꯗꯩꯅꯦꯕ ꯈꯥꯒꯦꯝꯄꯜꯂꯤ ꯄꯪꯈꯥꯗ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯔꯣꯃꯤꯂꯥ ꯑꯗꯣ ꯉꯁꯤꯗꯤ ꯏꯇꯩꯃꯒꯤ ꯂꯨꯛꯁꯨ ꯌꯥꯝ ꯊꯤ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯊꯤ ꯐꯖꯩ ꯑꯁꯦꯡꯕ ꯑꯗꯣ ꯏꯇꯩꯃꯗ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯦ ꯍꯧꯖꯤꯛ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯃꯥꯅ ꯍꯥꯞꯄꯤꯕ ꯗ꯭ꯔꯦꯁꯁꯦ ꯀꯔꯤ ꯖꯥꯇꯤꯒꯤ ꯃꯥꯜꯂꯦ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯀꯕꯨꯏꯒꯤ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯍꯥꯏꯕ ꯍꯣꯏ ꯑꯗꯨ ꯁꯠ ꯌꯦꯡꯕꯀꯥꯟꯗ ꯀꯕꯨꯏꯅꯤ ꯍꯥꯏꯅ ꯑꯗꯨ ꯀꯃꯥꯏꯅ ꯀꯕꯨꯏꯅꯤ ꯍꯥꯏꯔꯤꯅꯣꯕ ꯀꯕꯨꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯀꯩꯅꯣꯗꯤ ꯂꯥꯛꯇ꯭ꯔꯦꯗꯅꯀꯣ ꯀꯨꯀꯤꯗ ꯖꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯕ ꯁ꯭ꯋꯥꯏꯗꯁꯨ ꯁꯨꯝ ꯀꯩꯁꯥꯝꯊꯣꯡꯗ ꯀꯩꯗ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯁꯦꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏ ꯃꯥꯟꯕ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨ ꯀꯕꯨꯏꯒꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯝꯇꯪꯒ ꯒꯦꯁ ꯇꯧꯑꯣꯅꯦ ꯐꯨꯔꯨꯞ ꯃꯌꯥꯝ ꯂꯩꯗꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯑꯃꯗꯤ ꯑꯣꯏꯔꯗꯣꯏꯅꯦꯕ ꯁꯤꯁꯦ ꯎꯗꯤ ꯌꯥꯝ ꯎꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯂꯣꯏ ꯈꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯂꯝꯀꯥꯡ ꯑꯅꯥꯜ ꯃꯣꯌꯣꯟ ꯃꯣꯟꯁꯥꯡ ꯃꯔꯤꯡ ꯑꯅꯥꯜ ꯑꯗꯨꯒ ꯀꯕꯨꯏ ꯃꯌꯥꯝ ꯂꯩꯁꯤꯅ ꯑꯅꯥꯜ ꯑꯅꯥꯜ ꯅꯠꯇꯦ
ꯑꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯃꯥꯗꯤ ꯈꯪꯒꯅꯤ ꯃꯥ ꯈꯪꯒꯅꯤ ꯃꯔꯤꯡꯁꯨ ꯅꯠꯇꯦ ꯍꯥ ꯃꯔꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯔꯤꯡ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯉꯁꯤ ꯏꯆꯦ ꯌꯥꯝ ꯊꯤ ꯐꯖꯩ ꯂꯨꯛꯁꯇꯣ ꯃꯔꯤꯡ ꯑꯗꯨ ꯏꯆꯤꯜ-ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕꯁꯦ ꯎꯅꯗꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯑꯣꯏꯕ꯭ꯔꯥ ꯐꯪꯁꯟ ꯑꯣꯏꯔ ꯑꯦꯅꯤ ꯀꯩꯅꯣ ꯑꯃꯗꯀꯣ ꯎꯅꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦ ꯑꯩꯈꯣꯏꯒꯤꯗꯁꯨ ꯀꯣ ꯀꯧꯅꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗꯕ ꯈꯣꯠꯇꯕꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕꯅꯦꯕ ꯄ꯭ꯔꯣꯃꯣꯠ ꯍꯥꯏꯗꯤ ꯐꯪꯁꯟꯒꯨꯝꯕꯁꯨ ꯌꯥꯎꯗꯕ ꯃꯥꯅꯦ ꯑꯗꯩ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯕ ꯑꯗꯨꯅꯁꯨ ꯈꯪꯗꯕꯅꯦꯕ ꯑꯗꯨ ꯃꯔꯤꯡ ꯍꯥꯏꯁꯦ ꯀꯃꯥꯏꯅꯗꯤ ꯈꯪꯉꯛꯑꯦ ꯍꯥꯏꯗꯤ ꯃꯔꯤꯡ ꯖꯥꯇꯤꯁꯦ ꯀꯔꯝ ꯀꯥꯟꯗꯤ ꯈꯪꯉꯛꯀꯦꯕ ꯃꯔꯤꯡ ꯖꯥꯇꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯔꯤꯡꯗꯤ ꯑꯗꯨꯝ ꯈꯪꯗꯗꯤ ꯍꯥꯏꯗꯤ ꯈꯪꯕ ꯍꯥꯏꯁꯦ ꯇꯤꯟꯅꯕ ꯃꯤ ꯂꯩꯕ꯭ꯔꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯀꯩꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯃꯤꯟꯅꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯅꯤꯀꯣ ꯑꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯩꯅꯣꯁꯤ ꯁꯦꯠꯇ꯭ꯔꯦꯗꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯩꯅꯣ ꯀꯩꯀꯥ ꯃꯌꯥꯝꯁꯤꯗꯤ ꯑꯗꯣ ꯃꯔꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯈꯪꯈꯤꯌꯦꯕꯀꯣ ꯍꯥꯟꯅ ꯀ꯭ꯂꯥꯁꯃꯦꯠ ꯑꯗꯨꯝ ꯇꯝꯃꯤꯟꯅꯔꯛꯄꯗꯒꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯏꯆꯦ ꯁꯤꯁꯦ ꯃꯔꯤꯡꯒꯤ ꯗ꯭ꯔꯦꯁꯅꯤꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯄ꯭ꯔꯤꯟ ꯌꯥꯎꯔꯤꯁꯦ ꯑꯁꯤꯗ ꯑꯝꯇꯪ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯑꯩ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯒꯦ ꯌꯥꯏ ꯑꯩ ꯅꯝꯃꯛꯀꯦ ꯌꯥꯏ ꯑꯣꯀꯦ ꯐꯣꯇꯣ ꯑꯝꯇ ꯅꯝꯒꯦ ꯌꯥꯔꯦ ꯀꯠ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒ ꯂꯥꯛꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯉꯣꯟꯗꯁꯨ ꯑꯝꯇ ꯍꯪꯍꯟꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅ ꯑꯗꯨꯒꯤꯅꯦꯗ ꯈꯪꯉꯣꯏꯕ ꯍꯪꯁꯨ ꯍꯪꯗ꯭ꯔꯤ ꯑꯁ ꯅꯥꯆꯣꯝꯒ ꯁꯦꯠꯂꯦ ꯍꯥꯞꯄꯦ ꯏꯆꯦꯁꯤꯗꯤ ꯏꯆꯦ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯀꯣ ꯏꯆꯦꯅ ꯈꯤꯇꯪ ꯄꯛꯆꯔꯅꯤ ꯅꯍꯥ ꯌꯥꯝ ꯃꯥꯜꯂꯦꯕ ꯏꯆꯦ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯔꯣꯅꯤꯇꯥ ꯔꯣꯃꯤꯂꯥ ꯏꯇꯩꯃꯒꯤꯅ ꯑꯣ ꯁꯤꯅ ꯔꯣꯅꯤꯇꯥ ꯀꯣ ꯑꯣꯀꯦ ꯀꯥꯏꯗꯩꯅꯣ ꯑꯩꯁꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯀꯣ ꯑꯣ ꯑꯗꯨ ꯌꯥꯝ ꯂꯥꯏꯕ ꯀꯣꯏꯁꯟꯅꯦꯗ ꯍꯧꯖꯤꯛ ꯏꯆꯟꯅ ꯍꯥꯞꯄꯤꯕ ꯗ꯭ꯔꯦꯁꯁꯦ ꯀꯔꯤ ꯖꯥꯠꯀꯤ ꯗ꯭ꯔꯦꯁꯅꯣ ꯍꯥꯏꯕꯗꯨ ꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯅꯣꯏ ꯆꯦꯅꯦꯜ ꯁꯨꯝ ꯌꯦꯡꯕꯗꯀꯣ ꯍꯥꯏꯗꯤ ꯁꯤ ꯃꯔꯤꯡꯒꯤ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯨ ꯑꯩꯅ ꯉꯁꯥꯏ ꯏꯆꯦꯗ ꯍꯥꯏꯕꯅꯦꯕ ꯏꯆꯦ ꯔꯣꯃꯤꯂꯥ ꯀꯣ ꯔꯣꯃꯤꯂꯥ ꯏꯆꯦ ꯔꯣꯃꯤꯇꯥꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯉꯁꯥই ꯑꯩꯗꯤ ꯔꯝꯁꯨꯃꯥꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯤꯅꯀꯣ ꯑꯗꯨꯝ ꯗ꯭ꯔꯦꯁꯇꯣ ꯈꯪꯒꯅꯤꯅ ꯍꯥꯏꯕꯒꯤꯅꯤ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯍꯣꯏ ꯉꯁꯤ ꯂꯣꯏ ꯐꯖꯔꯦ ꯆꯦꯒꯤ ꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯌꯥꯂꯦ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯌꯥꯏ ꯃꯃꯥꯡꯒꯤꯗꯣ ꯌꯥꯗꯦ ꯑꯣꯀꯦ ꯀꯌꯥ ꯉꯝꯗꯧ ꯃꯥꯟꯒꯦ ꯃꯉꯥ ꯑꯁ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯁꯤꯗ ꯀꯩ ꯀꯥꯎꯔꯤꯁꯤ ꯃꯄꯥꯟ ꯀꯥꯎꯔꯤꯁꯤ ꯑꯔꯩ ꯑꯃ sit here ꯑꯍꯨꯝ ꯑꯃ ꯌꯥꯗ꯭ꯔꯦꯗ ꯅꯪ ꯗꯥꯔꯣ ꯁꯥ ꯍꯥ ꯌꯥꯂꯤꯀꯣ ꯌꯥꯂꯤꯀꯣ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯤ ꯃꯈꯨꯠ ꯌꯥꯝꯕ ꯍꯥꯏꯁꯦ ꯌꯥꯗꯦꯀꯣ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯤ ꯃꯈꯨꯠ ꯌꯥꯝꯃꯗꯤ ꯌꯥꯗꯦ Wow! Wow! Us. Di pernah lewat.